Oh. Tao ba. Wangang man gidana gom ka se thakpa yadra. Is gom ka se thakpa yadra ba. Wangang man dana. Mami si pae le ba. Oh. Thajira. Gomi thajira. Adumai tau ba. Jungle da ngasai jungle da ubudo adumai na. Tiger su chatpado. Skut wari hai. Ma wari yam liri ye. Tumi. Ish. Gom na thakning da ba. Gom di thakning da ba. Nungai ba mathakta lai ba. Yam hay. Yam hay. Adusu hai ba. Daidi. Hairu. Tari mami tari. Yes, papa sana beloi gre. Exercise ta beloi gre. Akhoi su chat laga yaw sira. Ha, 1 2 tai si yaw sira. Hairu. Lettuce salad ka chaba yara ne hana hogi bagi maru duna dum haujarak pai ni si se ta ma yende maru ga ni krai myam phuk ami lok thoi ba ta re khara khen ba myam do sarbai da kam haujan ba tomato dis de yam pa le du ka to ba pan bi sam lai bane dum he si phajai lai si gladiolus se angang wa dai kari de yam phaja ba sat pan Sidi yang ngang la ni manam je pak nam e phajata degi sida juba ko sum phaja bam sal lai phaja bam salo ba maman lai ka pe ma di he sidai di satre Makada asat pa dudi makada le haur ai kum tharak pagi da da yin han yam phaje kabhi gaye se dum sat pa ka phoi se pa le di hai bani mama ge ai di khangau dre Yam tam. Phun ngà tang ai. Bây giờ này không được nói này, ăn đừng bớt xin à. Yam hỏng tôi yêu gì đúng không? Răng lâu à. Mushroom se ka sa ge da. Không được rồi. Ai ngang tia sam ta ho da na mushroom. Đâu đâu rồi. Tao de ai hangang wa ka no ga ya me na. Adum na ka nan thang to khra ba. Sai mathak ta sat ho da. Yam pom ho ba da. Lai kat ba gi ne ba si hundok khra ni na pamu da na ne. Pusalak ba. Christmas cactus hai ba ka no mai. Koi chen ai na khang bra hang ba si ma de khang ba ne ba lei gi matang da. Phase. Si man nong da hap chan ge. Hundok ba pamu yi. Yai pan doin tau dra ma sak si da. Lai un sa la kan da yam phase ba si. Baby da. Sai ta le ne chem ta ba mai ga da phi ne ko chale me. Ai kok ta ko pi da na ga. Rồi bảo xin mà hi đi cái tầng khởi chồng với đây Tôi năm này tôi rồi học rồi bảo cái nội dung cái học rất là
ꯀꯔꯤꯕ ꯁꯤꯁꯦ ꯂꯣꯝꯕ ꯃꯔꯣꯏ ꯃꯄꯥꯡ ꯇꯤꯜꯍꯧꯁꯨ ꯑꯗꯨꯝ ꯍꯥꯞꯄ ꯍꯥꯎꯕꯅꯦ ꯀꯣ ꯍꯥꯞꯄ꯭ꯔꯣꯒꯤ ꯀꯩꯅꯣ ꯍꯥꯞꯄꯝꯅꯤꯅ ꯃꯔꯣꯏ ꯅꯄꯥꯛ ꯉꯥꯡꯂꯥ ꯃꯅꯝ ꯅꯝꯃꯦ ꯍꯦꯛ ꯆꯪꯉꯛꯄꯗ ꯆꯤꯛꯀꯟ ꯀꯌꯥꯝ ꯂꯩꯔꯤꯅꯣ ꯅꯣꯡ ꯃꯈꯥꯏ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯀꯥꯟꯗ ꯃꯃꯥꯡꯒꯤ ꯄꯩꯁꯥ ꯈꯔ ꯍꯦꯟꯅ ꯄꯤꯒꯦ ꯍꯥꯏꯕ ꯑꯩꯅ ꯑꯗꯨ ꯄꯥꯛꯅꯝ ꯇꯧꯕꯒꯤꯅꯤ ꯈꯔ ꯃꯔꯨ ꯀꯩꯀꯥ ꯌꯥꯎꯗꯕ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕ 250 ꯂꯧꯍꯧꯋꯦ 480ꯅꯦꯕ ꯑꯁꯦꯝꯕꯗꯣ ꯀꯩ ꯆꯤꯛꯀꯟꯅꯣ ꯀꯣꯏꯂꯔ ꯀꯩꯅꯣꯒꯤꯗꯣ ꯆꯤꯡꯉꯥ ꯃꯈꯥꯏꯗꯣ ꯑꯗꯨ 450 ꯂꯧꯋꯦ ꯀꯩꯗ ꯇꯧꯗꯣꯏꯅꯣ ꯐꯣꯏꯜ ꯇꯧꯔ ꯌꯣꯝꯗꯣꯏꯔꯥ ꯀꯨꯝꯃꯝꯃꯒꯦ ꯑꯗꯨꯗꯤ ꯃꯥꯜꯂꯦ ꯀꯃꯥꯏꯅ ꯍꯥꯞꯄꯤ ꯆꯥꯏꯒꯦ ꯈꯪꯅꯕ ꯅꯠꯇꯦ ꯏꯁꯤꯡꯗ ꯇꯥꯔꯒꯗꯤ ꯀꯥꯟꯗꯦ ꯑꯗꯨꯅꯅꯦ ꯁꯤ ꯑꯗꯨꯝ ꯇꯧ ꯑꯗꯨꯝ ꯆꯥꯕ꯭ꯔꯥ ꯑꯗꯨ ꯍꯥꯞꯄꯣꯔꯥ ꯌꯥꯛꯅꯦꯅ ꯇꯧꯅꯦ ꯁꯥꯟꯅꯕ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯩ ꯍꯦꯟꯕꯅ ꯍꯦꯜꯂꯦ ꯍꯦꯟꯕꯗꯤ ꯀꯧꯏꯗ ꯏꯁ ꯍꯥꯏꯔꯤꯕ ꯍꯥꯏꯗꯤ ꯃꯣꯔꯣꯛ ꯊꯨꯗꯦꯛꯄꯤꯁꯤ ꯇꯧꯁꯤ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ ꯊꯨꯗꯦꯛꯇꯕꯤꯗ ꯑꯗꯨꯅ ꯐꯩꯌꯦ ꯊꯨꯗꯦꯛꯇꯕꯤꯁꯤꯅ ꯇꯧꯔꯒ ꯈꯨꯠꯀ ꯁꯥꯕ ꯁꯥꯗꯅ ꯎꯃꯣꯔꯣꯛ ꯃꯆꯦ ꯑꯃ ꯊꯣꯝꯃꯦ ꯁꯥꯗꯕꯗꯨꯅꯦ ꯅꯍꯥꯟꯒꯤ ꯈꯨꯠ ꯁꯥꯅꯤꯀꯣ ꯁꯥꯗ꯭ꯔꯁꯨ ꯑꯃ ꯂꯩꯗꯅ ꯁꯥꯡꯀꯟ ꯇꯦꯡꯊꯥꯔꯦ ꯌꯥꯅꯤꯅ ꯂꯣꯡꯕꯒ ꯆꯦ ꯍꯥꯞꯊꯩ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯅꯍꯥꯟꯒꯤꯗꯨꯁꯨ ꯍꯥꯎꯋꯦ ꯑꯗꯨꯁꯨ ꯁꯦꯝ ꯆꯤꯛꯀꯟꯁꯤ ꯅꯠꯇ꯭ꯔꯥ ꯌꯥꯅꯤꯗ ꯂꯦꯌꯔ ꯃꯊꯛꯇ ꯌꯥꯝ ꯀꯟꯅ ꯃꯔꯣꯟ ꯅꯥꯏꯈꯠꯄꯗꯤ ꯅꯠꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯃꯁꯤꯗ ꯇꯧꯗꯅꯕ ꯍꯣꯠꯅꯖꯕꯅꯤ ꯀꯩꯗꯧꯔꯦ ꯁꯤ ꯍꯣꯔꯛꯏꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯅꯦ ꯅꯨꯡꯁꯤꯑꯦ ꯍꯦꯟꯅ ꯉꯥꯡꯒꯅꯨ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯑꯄꯥꯕꯗꯨꯅꯦ ꯃꯈꯥ ꯂꯩꯁꯦ ꯑꯗꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯀꯥꯔꯝꯗꯧ ꯃꯥꯜꯂꯦ ꯃꯈꯥ ꯁꯣꯡꯕꯁꯤꯅ ꯈꯤꯇꯪ ꯋꯥꯠꯂꯝꯗꯧꯗꯧ ꯃꯥꯜꯂꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯈꯪꯉꯅꯤ ꯃꯣꯃꯦꯟ ꯑꯣꯐ ꯇ꯭ꯔꯨꯠ ꯀꯩꯝ ꯇꯧꯗꯦ ꯀꯩꯝ ꯇꯧꯗꯦ ꯐꯖꯔꯅꯤꯀꯣ ꯋꯥ ꯐꯖꯔꯤ ꯀꯩꯅꯣ ꯍꯥꯞꯆꯔꯛꯀꯦ ꯇꯣꯝꯗꯤ ꯆꯥꯈ꯭ꯔꯦꯕ ꯉꯥꯏꯗ꯭ꯔꯕ ꯑꯝꯇꯗ ꯉꯥꯏ ꯉꯝꯗ꯭ꯔꯦꯌꯦ ꯍꯌꯦꯡ ꯆꯥꯖꯔꯅꯤ ꯑꯩꯁꯨ ꯑꯗꯨꯒ ꯑꯩꯁꯨ ꯑꯃꯨꯛꯇꯪꯗꯤ ꯀꯥꯈꯠꯀꯦ ꯇꯧꯕ ꯍꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯍꯤꯗꯤ ꯈꯔ ꯆꯠꯈ꯭ꯔꯦ ꯃꯍꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯅꯨꯡꯗꯗꯤ ꯁꯤꯒꯤ ꯃꯅꯨꯡꯗꯨꯗ ꯑꯗꯨꯅꯁꯨ ꯃꯨꯟꯕꯗꯁꯨ ꯍꯦꯟꯅ ꯃꯇꯦꯡ ꯑꯣꯏꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯈꯨꯍꯥꯎꯁꯨ ꯂꯩꯇ꯭ꯔꯕꯅꯦ ꯃꯅꯤꯡꯒ ꯕꯣꯡ ꯕꯣꯡ ꯀꯥꯔꯒ ꯑꯩ ꯆꯥꯛꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯨꯠꯇ ꯁꯨꯝ ꯌꯥꯝꯈꯠꯂꯛꯄ꯭ꯔꯥ ꯌꯥꯝꯈꯠꯂꯛꯏ ꯑꯩ ꯍꯧꯖꯤꯛ ꯈꯨꯍꯥꯞꯇꯣ ꯂꯣꯏꯁꯨ ꯂꯣꯏꯗꯣꯔꯦꯅ ꯇꯧꯅꯤ ꯍꯥꯎꯋꯦ ꯍꯥꯞꯆꯤꯜꯂꯛꯀꯦ ꯈꯤꯇꯪ ꯌꯥꯔꯅꯤ ꯑꯩꯁꯨ ꯑꯣꯛꯇ꯭ꯔꯗꯤ ꯈꯤꯇꯪꯒ ꯂꯩꯍꯧꯕꯗꯨꯒ ꯍꯥꯞꯇꯣꯛ ꯌꯥꯔꯦ ꯀꯥꯏꯅ ꯈꯜꯂꯝꯃꯤꯅꯦ
ꯀꯩꯅꯣ ꯆꯥ ꯀꯥꯏꯅ